Gracie sakfam hanjanki blood cancer amuksu wangambana mangonda hairamba wahaising amuk ningsinglami Gracie ungduna amuk hiptharaklami masasu hanadagi khara soktuna leirambaduda masa mathanta awaba wakal hena khanjanba horami magi mamangda amuk ma mathwai yamna nungaitana ungduna leirami mathanta solami blood cancer hairaga hikna kaplami rasi kaidawrage ichana aduk yamna thamoi sokna kaplibadubo nangi kari pendabano imada tamo karigino ima hoina aigi laibakta asomna thokan birisibo Gracie ima bu kari haira sigene madudi imana sinba natiye Gracie ima di nangonda sintha sinaba khaktani nangi laibakti imana kanba ngamdene masi pumnamakti ipa yai khombagi lila ngaktani manani nakoi khudingmakki laibak ibiribase ipa yai khomba bibarelgi mapana nangbu mamau oina lawba pambagi nangbu taibang pansida chahi kunmanga khaktamak punsiba haiduna iduna thamkhre mana khankhiba mana ningkhiba kanana su honganba ngamde Tanjaduda Pibaril su magi sagoldu thaujal ami sagoldagi kumtharakpaga Gracie prap chensalami Piba haujikmak ipa yai khombagi manakta ai pupubiyo kaigino kari leirage Gracie kapthoraktuna aibu taimang komai kuina yawa phangan biroi dorise karigino aingonda matam kharadanga pibiyo haizage ai taibang thadokpa ngamkhiroi Piba wafamse haujik khakta nangna amo Pabung tarabadi yamna saugani Gracie nangna hariba wado nangonda aikhoina hanadagi khanganduna laklibadudi madu phana oiduna su ai haujikti taibang panse thadok ningdre aigi upay amta thibiyo Piba ibani gi luhongbagi damakta silli langliba mayam singase nang amta udrabo Gracie pumnamak nangi damakta ne ibani gi luhongbana taibang pangi punsi da maisa langan bigano Piba ibani luhonglabasu ayuk nungthildi aibu taibang panda leiba phanganbiyo Rasi lembiga Pibaril gadu wa machet amatta fawba nganglamde upai leitaba amagum Gracie da yenglami Rasina madudi ipa yai khombana yarakani haiba thajade Gracie Pibaril ga sulu hongba aduga taibang panda su leiradi taibang panda nangna kanagumba amamu punsi lei punsembade yaroi Mathangi numita wangambaga maniga doctor gi manakta laklami doctor na ai mot oinadi mapanda puraga treatment fazana tawbana hena fagadoba male aigi imanaba khangna chanaba kharaga su tathok tasin tawbirake mani doctor duda makhut ani lona duna haijarami doctor mapanda puraba su pujarage doctor na fana ba khara kanna honabiyo doctor aikhoi su hotnaba yaba hotnajage wakhal yamna pikthabu su tawbigano Haujikti medical science su yam chakhatlabane mangondagi stage lansan bafau cure tawba ngamnabasu yaurabane doctor ga wari watai sanaba loibaga wangambaga maniga du wakhal inung nungaitana thoklaklami wangambana kaka wafam se Gracie masadi khangdribane doctor gi result se mangonda yenghalaga mana khanjan khigadaba wakhaldo madugi khalubada khanganba ngamdre aduga kaka Gracie bani luhongbase yam thujanba pame Ibani luhonglaba matungda layingbase chatpa pami kaka karino wangamba nangna hairidubo wafamase kaka ibani khaktane khanglibase kaka ai kanada so wafamase haidri wafamase imada haidri wa sum chauthoknarakladi wase amaromda chatnakhibasu yai aduna Gracie ibani bu hana luhongbiraga magi layingbase ibani punna chatki kaka aduna luhongbase khara thuna sinbiyo Mani wangambagi wahaiduda kari khunggadabano haifam khanglamde kanagidano mana lepkadaba ma wakhal tajaramde mathanta mapi sintharakpadu taithokjarami somdana sanatombidi wakhal yamna nungaina laikai gi mau amada loina tamlami mau amana
Handaki tara marini panbasidaro ine adudia. Mani. Adudi kuidrene ine. Kuidrabane. Ibungo su handakti la yawi bema. Tuzalo sinabu amuk toiba. Masu kuina pakhang wairokpa tansalak tawri oirangani ine. Hoine, aisu adumaina khalini ne. Ado hausiktine ibungogi luhongbasu naksanlaabanina nangsu toina lauko. Thaba inkhang mayamse ai ithantana ngamoiba. Ine ga punna tathok tasin tawminanaba ko. Hoine ine. Ado ine, likladi kamain tawrigi ine. Madi angang masa senbagi sida irak laktrabo. Masu adum nungairida. Nahan magi nupado sida laame. Mabai unaba. Isudusu kayadi nuksire. Aisu nahan chatlui. Ibe masu hayengla hangsitla laki hairae. Tanzaduda wangambasu halakpaduda sanatombina. Nang halaedana ibunga. Wangamba au haina kumi. Maududa amuk onsenduna. Itaima laamiro. Au laamine. Wangamba hangdang hanglamaga magi kada changkirami. Magi famungda firol hongdaba makai long na hipthaduna wakhal mawon khanduna leirami. Masadu nena tana mikup amatta pothaba ngamjaramde. Karigumba asoi angam yaurabadi mana karam tawhoba. Ma pothafam khangdaduna Gracie da phone tawrami. Phone do ring ngai hak chatlaga paikhalakpada. Hello, Gracie, nasa kamain tawre? Khara nungairabo? Haiduna sat hangdoklui. Adubu phone paikhalakibadudi Kriti oiramki. Dawangam ai Kriti ne. Aikoi jedo masado ichok thaye na tumkhre. Ai haudo raura. Haudo uranu yaranida. Ado noi jedo masa yam sontharabo. Yam sonthababudi natida. Ngasai luongbogi poche khara loisanbada wabagi oiramni. Adudi dawangamba ai aikoi che haugalaga oina tawhalage ko. Hairaga phone du su thamkhre. Wangamba amuk hena masadu leitadana leirami. Kriti su tumduna leiriba mache duda yengduna leirami. Mache na handak marak toina nakhalakpaduda masadu chingnaba amadi adum phaurami masu. Luhongbagi matam lepnarubadagi Sumati su machanupigi setna chanaba fanek fi loisanduna leirami. Numidangduda wangkai fi khara puraktuna machanupi anida yenghalami. Adubu amaromdadi Gracie di mathwai inung nungaizaramde adumak ongduna leirami. Sumatina, kaidawrage nangbo? Fi singse khalune. Nani memsadagi nang khalaluge na purakpane nang napambado khalo. Kritina, Ima, aidi ret se pame. Luhongba numikidi siyoina lorni. Ngai ko he, nang nahan hekta lai. Nachegi apamba khankisano nangide araibane. Che khallo kaidawrage se? Gracie mamittagi mapi sintaraklaga wa amatta ngangbadi ngamlamde. Sumatina, kaidawbagi kapino amwa? Kriti, o luhongdore kaina yamna emotional oikhala iraba. Gracie kanamtagi wa taningba phauramde. Gracie hik launa kapthoraktuna. Ima, ai luhongbase yaba ngamkhiroi. Ima na koina sinbiriba luhongbase tokpiyo ima. Mana adumna tawrakpaduda Sumati, kaidawrage nangna amuk tawraiduna. Sibo aikhoina sinbro. Noi ani nasana su yanaraga sillaga hauzikpu luhongba topa kaina amuk tawraisina. Matam kharadi ai luhongbase yaba ngamjaroi ima. Adubu kari marangino haiba. Sibu hekta phagi yabro hauzik numit lepnarakansida. Wangambaga nakhoi ani amuk saunarabo. Saunaragane angang macha dawna ngaihaki warep lawbudu tawnu. Hauzik wa loinarakansidabo. Aina hairisi yabiyo ima. Aibu luhongbino. Ai luhongbase yaba ngamjaroi ima. Hairaga Gracie kaptuna magi karomda chensen khirami. Sumati, ngaikhone. Kriti su machegi matawduda ingak ngaktuna yengduna leirami. Kriti, nachi se amta yengu chocho. Kriti su machegi manakta changkhirami. Sumatina, karino ne masi angang sibo. Mani su mamit mamai ipom pomba makai. Kaidawrage ne? Ha, kaidawnarege? Sumati, kaisu natida moy baba. Oigadaba wa natida. Maihaki wakhalgi warini. Adubu kaidawrage haiba. Nachanupi se hauzik luhongbagi matam lepnaba loirakansida luhongaroye.
Kaidaurabano khangde, wangambaga khatnarabrasu khangde, hangasu khumde. Mani karisu khumfam khanglamde, masu haifam khanglamde. Magi nupidasu machanupigi matangda wari haudokpa ngamlamde. Sumati di nganglaga fi singdu loiselaga magi kada changkhirami. Mani mathanta ungduna leihorami. Karino aina hauzik tawgadawribasibo. Aibu mamada wafam asi tamlasirane. Wafam asibu kayam kuina lotuna thamni. Mathangi numita wangambaga Gracie-gasu unarami. Wangambana nasangamde hairaga kahi amu mafamsida unasena kaurino. Fonda dum haira uyadro. Ai da wangambada tangai fadana haida yadaba wa amatang haigena mafamsida kaubane. Kaiwano hekta hayo. Da wangamba nangna aibu thamoi seknamak nungshibamakta oirabadi ibanigi luhongbase toase. Wangamba Gracie wahaidu tabada ingak-ngaklami. Mana adumna hairakani haiba nongmata khalude. Khangaudraba magi wahaiduna magi thamoida braza tabagum machet tana kairami. Kaino Gracie? Ha? Nangna hairido kaino ba? Asengmani da wangamba. Ibanigi luhongbagi wafamdo ima hoidasu handokpinaba haibiyo. Madugi maramna karige? Da wangamba. Nang tasengna khangdrabra natraga khangna khangsinadrira. Nahanda wangambana aigi result laurabada ai sibu kari leina na gi haina haibira uni amukta sengna da wangamba. Wangamba mapi sinthaba natana kari su khumba ngamlamde. Gracie, da wangamba ai loina khange. Ai blood cancer patient ne haiba ai loina khange da wangamba. Noina ingonda khangande haibasu ai khangi da wangamba. Wangamba khonjel tanik na. Gracie, aina maram oiraga da wangamba budi maraibak thiba nupa ama oihanba pamde. Da wangamba aduna nang aina taba nupi amaga longo da wangamba. Wangamba tumina leiba ngamlaktabadagi kaino nangna hairido ha? Adugi wado aingonda amu hana haigano khangaba. Ibani suksoi soidana luhongani. Luhongba hek loibaga nangbu aina mapanda puduna layengani. Kanba ngamlaroidaba aigi punsina da wangambagi punsida awaba piba ai pamde da wangamba. Ibani gi luhongbase toknaba mamada haibiyo aduga da wangamba ai nataba. Gracie-na wa haiba loidringaida wangambana Gracie-gi machin melami. Yare makha tagano. Ai nang nataba atopa kanamtaga luhongoi. Aigi decision sina aroibane. Ibani luhongbase loiraga nangbu mapanda puduna soidana layengani. Nang cure soidana tawba ngamgani. Nangi anabase haurakpada ngairi Gracie. Maduna aigi wakal chawtoknaba da wangambana aingonda haiba wane. Da wangamba nang aibu nungsiradi nang se yare to asisi iwase. Nang ay nungshiba natra Gracie. Komo nang ay nungshiba natra. Gracie kaptuna mangak nomlami. Aduga karigi adugumba wangangino. Aigi nungshiba se fagiro. Masidi kanamta na mahut sinba ngamlaroye. Nang na ibu thamoy singna nungsiradi matung manaw adugumba wado amukhana haigano. Gracie nangdi aigi adum oiniye. Nangna oiningba oirasu nanggidamak ai adum lepniye aibu thajau haiduna magi thamoigi wahai khara phongdoktuna Gracie bu themjinbirami. Adubu Gracie gi thamoidadi ipen penjadabagum faurami. Khumfam khanglamde ikhang khangaudana makok ngawbugum tawrakhi. Wangamba pakhatuna Gracie kaidorage. Gracie gyan mangkhibadagi wangambana pamkhatuna magi gari da haptuna Gracie bu hospital tamna puraklami. Gracie hospital da pukhatle haiba tabadagi Mani, Sumati amadi Kriti hospital da ipa pakhatna loina laknarami. Doctor na I khara thaurang tawse. Wangamba doctor aigi O positive ne aingonda ge dum lawbiyo. Sister gi matung inabiyo. Nurse amana somda lakbiyo.
Wangambassu nurse ki matung inakhirami. Sumati machanupi gi mamaida nanbirami aduga mapi sintharami. Karino ne taurisibo doctor hauzikta hida ama kap khidangari bane ngaihak pothaja kisanu patient ki manakta kapsan biruno hairamaga doctor dusu thokhirami. Manisu doctor dogi matung ilami. Sumati su karigino khangdana ngasidi makhol thokna machanupi bu yengduna kaplami. Pumnamak asi Rasi Lembina loina yengduna leiri. Rasina tauriba uriba khudingmak nangbu nungaiba phauribra. Kumai asibu nangbu nungairibro piba. Haujik phau karigi tumina leptuna leiribano. Chatlo. Napa bumbusu pena amukta yengu hayo. Saitheng phanglaba makhoi sing ase. Pibarel tumina leptuna upai leitraba amagum yengduna leirami. Rasi Gracie gi maral karino. Kaisu leitrabi icham chamjarabi nupi macha asigi maral bu karino. Nakhoina magi lohongbagi keduna mauduna leiri. Asomdana maga kainabada chaitheng phangadaba mayam sina tengthaga dauriba. Makhoi singsi khaktana loidri. Atopa singsu mayam thoklakkini. Magi sajat lichatpu mayam na singthanari. Amaromda wangambana kari oihoba. Nang nupa natro. Nupa gi thamoi nupa na kari gi khangde. Nupi gi thamoi di nupi na khangi. Gracie gi thamoi aina khangli. Piba pumnamak singse thoktanaba aina wangambaga Gracie gi marise chetsin khidanaba imada haijakhiba natra. Aisu wangambagi damakta nungaite. Adubu aisu ngasidi aigi upai leigadaba mande. Aigi pabungi wahai imasu khangliba natra. Pabungna amuk haikiba wahai amuk hana hongde. Masigi damakta natra. Masi tholakani khangbagi damakta natra. Punsi chengjel ten tamlambi Gracie ga wangambaga mari leinaraktanaba imada ngak senbiyo haiduna haijakhiba. Migi thamoidi imana uruba thingluba ngamdene piba. Imagidi sintha piba khaktanine. Nangna nupa thoktraga karigi kaisu khangzadribi Gracie bu napana chana awaba pibirino. Manglan khaktada unaba nangbu mana karamna thajadoino. Pumnamak oiduna su aina su mabu nungshiri. Mana su aibu nungshiri ima. Nungshiramba yai matam amada. Adubu maadi hauzikti taibang pangi khanbana henkrabasidi. Ngasidi mana masa ngamlaktraba sangsar thadoklamdai matam asida mana thugai biramgadaba thamoi kaya se nang uba phangdribra haujik phau. Thamoi kayano mana kaihanlamdauri se nang lamba phangdriba karigino. Pibarel Rasi Lembina hanglibadu karisu khumba ngamlamde. Tuminna karisu hairamdana magi sagolda kakhatuna sagoldu thauduna chatkhirami. Onthok panidako taibang miyoiba nakhoigi nungsi marise. Aina khalamiba pumnamak loina tayo nakre. Chetlaba nungshigi langlana kisankre hujikti. Yengba tabani punsigi kumhaise. Tomthinsu chana thaknaba khara puraktuna hospital da Gracie gi anaba hangba laklami. Tomthin bu haifet Daina su hospital da lakpada Daina na urami. Mabu ubadagi Daina su tuminna Tomthin gi matung inarami. Tomthin Gracie gi manak yaubaga makhoi wari watai sanaba Daina na taduna leirami. Gracie na kaigino aduk yamna puraklibadia. Tomthin yamba natida nang pijaningdana purakpane. Gracie nabaya deko yam chasalo. Sumati ibungo Tomthin phamungai ha Kriti su canteen dagi cha lawba chaki cha thakisi. Yarani ima ai hojik thaba ama chatoi leiba amuk lakke horen. Ado kakadi udena noi kakadi doctor unaba chatkhi. Ado ima aisu thabak aruba ma chatoi leiba ai amuk chatlukige amuk lakke. Gracie naba pharoko kuina nahan gano. Hairamaga Tomthin thoklaklami. Hek thoklakpada Daina leptuna leirambatuda Tomthin khanglami. Adubu Tomthin na hanna fawwa yenglamde. Kriti su cha puraklami. Da Tomthin haina kauraklami. Tomthin how haiduna Kriti da amuk onsila ami. Kriti Tomthin gi manakta changsinduna cha thauki silao haiduna Tomthin bu hospital gi kaduda amuk pusala ami. Daina kana naribano haiduna masada iching chingnaba amaga loinana leptuna leirami. Sumati su thoklaklami.
Doctor gi ka manak tamna tapna thoklaklammi. Doctor gi ka manunglomda haifet cheptharaga yengubada mani doctor ga wari sanaduna lairamba urami. Doctor na khudong charwidaba singsigidamaktani aina yariba makai thuhanbiyo haizaribase. Mana fever tawraga amuk unconscious oribase yamna toina sum tawsilaklabadi layengbase lusalakani. Sumati masada jingnaba ama faraklami. Ngaihak lairaga manisu doctor gi kadagi wakhal yamna nungaitana thoklaklami. Hek thoklakpaga Sumati leptuna lairambaduda ingaknaklami. Sumati, moi baba, doctor na ichagi anabase kaini haira ino. Aingonda sengna amukta haibiyu. Kaisu hairakte se, kaisu tawroi. Ichanupi mathanda thamhaurabo nangna. Se moi baba, amukta haibiyu. Aigi ichanupi gi anabase arubane haira iro. Se Mama aingonda amuktadi khangalo kaidauge moi baba. Sumati mamittagi mapi sintaraklami. Manina Sumati se amukta haibiyu kaidaurage moi baba. Sumati ichanupi gi anabasi cancer ne, blood cancer. Aikhoi mabu yam thuna mapan lamda lahingba punaba hotnasi. Sumati thamoi kaina kari aigi ichanupi bu blood cancer natte madu oiba yaroi moi baba. Haiduna hikna khonjel thokna kaplami. Se mama to kapkano nangna dumain tawradi nachanupi se mapukning sonthakini ne magi se haurakpadamak ngairi aduna yamna henna sokchindringaida mapan lamda layengba punaba hotnasi. Aigi chanupi bu blood cancer aduga nahan makai moi bana aingonda kariso haibidriba karigino haiduna hikna kaplami. Sumati machagi manakta lakpada machanupidi ningaidana tumduna lairambaduda machanupibu uraga amuksu kaplami. Machanupibu makhutuna hanna nalami. Gracie su haugalami. Ima kaidorogi kaigi kapino. Ha ima kapteda ima kaisu taude. Mapidu amuk taithoklami. Doctor na aigi anabase hanadagi henjela hairakprani ima. Henjela haira asu nachada sengna dum haibirauko. Gracie kaino ichana hairidubo nang kaisu tawroye. Icha kaisu tawroye. Babana doctor unabu chatkibado kai hairakjano. Aisu yamna khangninge. Aina naduna leibasina ngasidi ima hoida yamna wahaleko ima. Karino nangna hairidubo. Ichana kanada wahalage. Ima hoi karisu wade. Ichana naba pharakpadune. Ima na ngairibase. Hairaga Sumati hikna kapthoklami. Ima ai wafam amata haizage. Karino ichana hainingibado ima da jingnadana hayo. Oh